All Marine KANSOUWA PACHA Association gi Yangkai Mapan Shuba Chahi gi Meepham ngarang KANGPOKPI District ki Kwarok Marine Khul Da Phamkhibaga Loinana TONGANBA Warep kya Loukhre Hiramasiga Mari Lainana Association na Thadorok Chero Lamana Hai All Marine KANSOUWA PACHA Association yang gi Yangkai Mapan Shuba Chahi gi Meepham aduna TONGANBA Warep sing Loukhre Warep sing adudi KANSOUWA haiba salai asi Maherol de Glerik laba ariba salai ama oiba maramna Matungda KANSOUWA salai haiduna adumak laigani Maherol de Glerik laba KANSOUWA salai asi mioi kharagi wakalonda subclan ni haiba asi association asna yaba ngamloi hiramasiga mari lenana maring uprap assembly MUA da kumja lisingani nipan gi November kun mathoi amadi kumja lisingani taratil ki October manga da pisin khipa memorandum asigi reminder amukhana pisin duna hiramasi thabakta onthok kadabadi haina Warep Loukhre loinana maring Literature Society MLS na Maring Literature bu Board of Secondary Education Manipur Bosem gi academic syllabus yawhanba asi association asna taram OE adubu yetna duna lairiba clan gi matangda hapatarabadi KANSOUWA PACHA asi major clan amani haina hapkadabani haina cheroles na makhatarklei